ꯂꯟꯆꯦꯟꯕꯤ ꯀꯩꯅꯣꯕ ꯅꯪ ꯑꯩ ꯀꯧꯔ ꯁꯨꯛꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯦ ꯀꯧꯔꯛꯀꯅꯨ ꯌꯥꯔꯦ ꯑꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯑꯁꯦꯡꯕꯗꯨꯝꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯏꯗꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯑꯩꯅ ꯅꯪ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯀꯥꯍꯠꯀꯦ ꯑꯦ ꯑꯩꯅ ꯉꯁꯥꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯒꯥꯔꯤ ꯁꯪꯗꯕꯩꯅꯦꯅ ꯅꯪꯅ ꯉꯥꯏꯔꯝꯕꯅꯦꯅ ꯄꯥꯈꯠꯀꯦ ꯍꯣꯄꯦ ꯍꯣꯄꯦ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯃ ꯊꯣꯡꯒꯦ ꯇꯧꯏꯅꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯈꯛꯇꯅ ꯗꯥ ꯆꯤꯡꯈꯨꯕꯨ ꯅꯨꯡꯁꯤꯖꯕꯅꯦ ꯗꯥ ꯆꯤꯡꯈꯨꯅꯗꯤ ꯀꯩꯝ ꯅꯨꯡꯁꯤꯕꯤꯄꯣꯟꯇꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯎꯠꯂꯒꯦꯀꯣ ꯉꯁꯤꯗꯤ ꯌꯥꯏꯀꯣ ꯆꯣꯡꯊꯔꯒꯦꯀꯣ ꯁꯤꯔꯒꯦ ꯌꯥꯔꯦ ꯀꯗꯔꯖꯥꯎ ꯂꯥꯛꯑꯣ ꯁꯤꯗ ꯅꯪꯅ ꯈꯝꯃꯝꯗ꯭ꯔꯗꯤꯅꯦ ꯑꯩ ꯁꯤꯔꯗꯝ ꯅꯪꯁꯦ ꯑꯁꯨꯛꯌꯥꯝ ꯅꯦꯝꯕꯁꯤꯗꯒꯤ ꯆꯣꯡꯊꯔ ꯁꯤꯗꯣꯏꯕ ꯍꯥ ꯁꯤꯒꯦꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩꯅꯦ ꯉꯛꯅ ꯍꯦꯛꯇ ꯁꯨꯖꯜꯂ ꯁꯤꯔꯗꯝ ꯑꯁꯦꯡꯕꯩ ꯁꯤꯕ ꯉꯝꯒꯗ꯭ꯔꯅꯦ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯂꯩꯃꯤꯟꯅꯈꯤꯅꯤꯌꯦ ꯗꯥ ꯆꯤꯡꯈꯨ ꯅꯪ ꯑꯩꯕꯨ ꯑꯗꯨꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯁ ꯍꯥꯏꯔꯤꯕꯁꯤꯅ ꯋꯥꯠꯂꯕꯅꯦꯃꯤ ꯅꯪꯕꯨ ꯑꯩꯅ ꯁꯩꯊꯥꯕ ꯍꯩꯇꯕꯒꯤ ꯋꯥꯅꯤꯗ ꯇꯣꯁꯤꯗ ꯄꯥꯕ ꯊꯕꯛ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯤꯡꯅꯔꯤ ꯇꯣꯁꯤꯗ ꯄꯥꯕ ꯌꯥꯔꯣꯏ ꯇꯥꯃꯣ ꯊꯕꯛ ꯇꯧꯗꯕ ꯌꯥꯔꯣꯏ ꯄꯨꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯊꯕꯛ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯏꯪꯈꯣꯜ ꯁꯪꯕꯜ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯗꯅ ꯁꯦꯟ ꯀꯅꯥꯅ ꯄꯤꯕꯤꯔꯛꯀꯅꯤꯒꯦ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯦ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯍꯥ ꯑꯩꯈꯣꯏ ꯄꯥꯏꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯕ ꯁꯦꯝꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯝꯃꯤꯅꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦꯍꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯣ ꯄꯥꯕ ꯑꯉꯥꯡꯅꯤꯅ ꯑꯐ ꯐꯠꯇ ꯈꯪꯗ ꯇꯧꯏꯅꯤ ꯑꯩ ꯐꯖꯅ ꯊꯦꯝꯃꯨꯒꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯅꯕ ꯉꯥꯛꯇ ꯅꯠꯇꯦ ꯂꯥꯏꯔꯤꯛꯄꯨ ꯍꯩꯔꯗꯤꯅꯦ ꯍꯌꯦꯡ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕꯤꯕ ꯎꯕꯁꯦ ꯇꯥꯃꯣ ꯄꯦꯜꯂꯦ ꯇꯥꯃꯣ ꯍꯥꯏꯒꯦꯁꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯈꯪꯉꯕ꯭ꯔꯥ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯅꯤ ꯏꯃꯥ ꯄꯥꯕꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯜ ꯑꯣꯏꯔꯦ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯗꯅꯕꯣ ꯃꯈꯣꯏꯗ ꯅꯤꯔꯨꯕꯗ ꯃꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯇꯣꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜ ꯁꯣꯟꯊꯔꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯦ ꯇꯥꯛꯀꯗꯕꯅꯤ ꯃꯈꯣꯏꯅ ꯃꯤꯠ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯠ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯇꯥꯏꯕꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯂꯩꯕ ꯂꯥꯟꯃꯤꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕꯅꯤ ꯃꯆꯥꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯗꯕꯨ ꯅꯪ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯐꯝ ꯊꯣꯛꯄ꯭ꯔꯣ ꯂꯥꯎ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯔ ꯂꯥꯎ ꯂꯥꯎ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯏꯃꯥ ꯀꯞꯀꯅꯣ ꯏꯃꯥ